ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 15ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃꯒ ꯃꯈꯥꯏ ꯐꯥꯔꯛꯂꯕ ꯏꯔꯥꯡꯁꯤꯒꯤ ꯑꯣꯏꯕ ꯋꯥꯈꯩꯅꯕ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯇꯩ MLAꯁꯤꯡ ꯃꯟꯇ꯭ꯔꯤꯁꯤꯡ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥꯒꯤ MLA ꯃꯟꯇ꯭ꯔꯤꯁꯤꯡ ꯀꯌꯥ ꯑꯃ ꯌꯥꯎꯅ ꯀꯧꯔꯛꯇꯨꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯃꯤꯇꯤꯡ ꯑꯗꯨꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯊꯤꯛ ꯇꯦꯟꯁꯟ ꯑꯃꯗꯤ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯒꯤ ꯋꯥꯈꯩꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯁꯩꯍꯧꯁꯤꯗ ꯀꯨꯀꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯃꯔꯩ ꯇꯧꯗꯨꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯃꯤꯇꯤꯡ ꯑꯗꯨ ꯐꯝꯃꯤꯟꯅꯕ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯂꯩ꯫ ꯃꯈꯣꯏꯅ ꯗꯦꯜꯂꯤꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤꯖꯣꯒꯤ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞ ꯑꯅꯤꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨꯗꯤ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯗꯦꯜꯂꯤꯗ ꯃꯤꯇꯩ ꯃꯟꯇ꯭ꯔꯤ MLAꯁꯤꯡ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯔꯤꯒꯥꯔꯗ ꯇꯧꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯄꯨꯡ 2 ꯆꯨꯞꯅ ꯇꯣꯞꯅ ꯃꯤꯇꯤꯡ ꯇꯧꯈꯤ ꯍꯥꯏ꯫ ꯃꯤꯇꯤꯡ ꯑꯗꯨꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯅ ꯀꯧꯈꯤꯕꯅꯤ ꯑꯗꯨꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯣꯅꯤꯇꯔ ꯇꯧꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯤꯇꯩ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ MLAꯁꯤꯡ ꯑꯁꯤ ꯄꯨꯂꯞꯅ ꯐꯝꯃꯤꯟꯅꯔꯒ ꯃꯤꯇꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯨꯀꯤ MLAꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯃꯟꯇ꯭ꯔꯤ MLAꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯃꯤꯇꯤꯡ ꯇꯧꯕ ꯂꯩꯈꯤꯗꯦ ꯍꯥꯏꯈꯤꯕ ꯑꯗꯨꯅ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯃꯝꯅꯕ ꯆꯤꯡꯅꯕꯁꯨ ꯂꯩꯔꯤ꯫ ꯇꯁꯦꯡꯅ ꯃꯁꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ MLAꯁꯤꯡ ꯑꯁꯤ ꯄꯨꯂꯞꯅ ꯄꯨꯜꯂꯒ ꯎꯅꯗꯕꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯎꯅꯔꯝꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯃꯤꯇꯤꯡ ꯑꯃ ꯑꯣꯏꯗ꯭ꯔꯦ, ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯒꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯇꯥꯔꯛꯏ꯫ ꯇꯝꯄꯥꯛ ꯂꯝꯒꯤ MLA ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯗꯦꯜꯂꯤꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒ ꯇꯥꯟꯅꯍꯧꯒꯗꯕ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯕꯗꯤ ꯑꯃꯠꯇ ꯇꯧꯍꯧꯗꯕꯅ ꯃꯈꯣꯏꯅ ꯗꯦꯜꯂꯤꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯤꯑꯦꯛꯁꯟ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯅꯈꯤ꯫ ꯑꯩꯈꯣꯏꯗꯤ ꯍꯧꯔꯝꯗꯦ, ꯑꯩꯈꯣꯏꯕꯨꯗꯤ ꯀꯧꯕꯤꯔꯝꯗꯦ, ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯌꯣꯟꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯔꯤꯑꯦꯛꯁꯟ ꯂꯥꯛꯅꯈꯤꯕꯅꯤ꯫ ꯃꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯤꯌꯥꯝꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ, ꯄꯨꯟꯅ ꯈꯟꯅꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ꯫ ꯃꯁꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯀꯔꯝꯅ ꯄꯨꯔꯛꯀꯗꯒꯦ? ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯌꯥꯗꯅꯕ ꯀꯔꯤ ꯊꯕꯛ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯀꯗꯒꯦ? ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤꯅ ꯑꯣꯏꯔꯝꯒꯗꯧꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯁꯤꯗ ꯇꯥꯕ ꯑꯃꯠꯇ ꯎꯗꯦ꯫ ꯃꯤꯇꯤꯡ ꯌꯥꯎꯕ ꯆꯠꯂꯤꯕ ꯀꯥꯡꯕꯨ ꯐꯥꯎꯕ ꯃꯥꯅ ꯊꯣꯛꯄ ꯄꯪꯆꯠꯇ ꯆꯠꯅꯈꯤꯕꯁꯨ ꯃꯥꯜꯂꯤ꯫ ꯄꯨꯟꯁꯤꯟꯕꯒꯤ ꯃꯃꯤꯁꯨ ꯑꯃꯠꯇ ꯎꯗꯦ꯫ ꯇꯧꯗ ꯌꯥꯗꯕꯒꯤ ꯂꯨꯆꯤꯡꯕ ꯎꯅꯔꯝꯕ ꯑꯣꯏꯅ ꯇꯧꯏ꯫ ꯃꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃ ꯁꯥꯒꯠꯄ ꯑꯁꯤ ꯉꯝꯒꯗꯧꯕꯁꯨ ꯃꯥꯟꯗꯦ꯫ ꯃꯤꯇꯤꯡ ꯑꯗꯨꯗ ꯀꯨꯀꯤ MLAꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯗꯦꯜꯂꯤꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯗꯨꯕꯨꯗꯤ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯃꯈꯣꯏꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯅꯤꯅ ꯃꯤꯌꯥꯝꯅ ꯄꯤꯔꯛꯄ ꯈꯣꯜꯂꯥꯎ ꯑꯗꯨꯗꯤ ꯉꯥꯛꯄ ꯇꯥꯏ꯫ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯄꯤꯁ ꯇꯣꯛ ꯇꯧꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ KNO UPFꯀꯤ ꯂꯤꯗꯔꯁꯤꯞꯇ ꯊꯥꯖꯕ ꯊꯝꯃꯤ, ꯃꯔꯝ ꯑꯗꯨꯅ KNO UPFꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯤꯇꯩ ꯅꯥꯒꯥ MLAꯁꯤꯡ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎꯔꯣꯏ ꯍꯥꯏꯈꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯅꯣꯔꯠ ꯏꯁ ꯑꯦꯐꯤꯌꯔꯁꯀꯤ ꯑꯦꯗꯚꯥꯏꯖꯔ AK ꯃꯤꯁ꯭ꯔꯥ, BJPꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯃꯗꯤ ꯂꯣꯛ ꯁꯚꯥꯒꯤ MP ꯁꯝꯕꯤꯠ ꯄꯇ꯭ꯔ ꯑꯃꯗꯤ ꯑꯇꯩ IBꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯀꯨꯀꯤ MLAꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗු ꯂꯧꯗꯨꯅ ꯑꯄꯨꯟꯕ ꯃꯤꯇꯤꯡ ꯑꯗꯨꯕꯨ ꯐꯝꯗꯅ ꯆꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯣꯏꯅ ꯂꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯋꯥꯍꯪ ꯑꯃꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 15ꯒꯤ ꯃꯤꯇꯤꯡ ꯑꯗꯨ ꯄꯤꯁ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯍꯧꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯒ ꯃꯗꯨꯃꯛꯁꯨ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯆꯨꯝꯂꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔ ꯄꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯈꯪꯗꯅ ꯍꯦꯛꯇꯃꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯄꯨꯔꯛꯄ ꯌꯥꯕ ꯍꯧꯅꯗꯦ꯫ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯄꯨꯔꯛꯅꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ, ꯗꯦꯇꯥꯁꯤꯡ ꯑꯁꯤ ꯈꯣꯝꯖꯤꯟꯕ ꯍꯧꯕ ꯍꯥꯏꯕꯁꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ꯫ ꯃꯗꯨꯃꯛ ꯑꯣꯏꯕ ꯇꯥꯏ꯫ ꯃꯤꯇꯤꯡ ꯑꯗꯨ IBꯅ ꯀꯧꯈꯤꯕ ꯑꯗꯨ ꯃꯁꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇꯔꯅ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯈꯩꯅꯕ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄ ꯍꯧꯔꯕꯅꯤꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯥꯏꯕ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯅꯦꯒꯣꯁꯤꯌꯦꯁꯟꯅꯤ꯫ ꯍꯥꯏꯕꯗꯤ ꯈꯠꯅꯔꯤꯕ ꯍꯨꯟꯅꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤ ꯑꯁꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯂꯣꯏꯁꯤꯟꯕ ꯑꯗꯨꯅꯤ꯫ ꯁꯝꯅ ꯄꯣꯠ ꯂꯩꯔꯤꯕ ꯃꯤꯒ ꯄꯣꯠ ꯌꯣꯜꯂꯤꯕ ꯃꯤꯒ ꯃꯃꯜ ꯇꯥꯎ, ꯃꯃꯜ ꯇꯥꯕ ꯌꯥꯗꯦ, ꯃꯇꯨꯡꯗ ꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯇꯥꯕ ꯌꯥꯗ꯭ꯔꯦ,
hainaraga pot lainabagumani madu red negotiation ni negotiation haibasida nakan amana tongjaba nakal amadana khara mangjaba asi hauna sani pot lairiba mi aduna tongjaraga pot joliba mi aduna khara mangjaraga negotiation tawni masida khetnariba amana ngasi thokliba crisis asida kuki gi oinandi demand lay adubu mitei gi oinandi makhoida demand laite makhoina pot lairiba mi aduni mitei na pot yoliba mi aduni masigi saklonda lauri maram asina negotiation tawrakpada makhoina pamliba demand adubu bargain tawrakpada pamliba thabak adumak thoktrabasu makhoigi di atwang mana sarukta oigani mangjaba haibatu lairoi amaromda mitei gi oinadi demand laitabagi haunaba pot yuanbagi saklon asida laurubana mangjaba haibatu maiti da thokani tasengna negotiation tawbada pot lairiba mi aduna mangjaba laitabana kuki singi oinadi yamba yamdaba amaromda thamkhraga atwang mana makhoigi saruk oigani mangjagadaba amata lairoi masigi matang sida aikhoina khanagadauba asi kuki singna taliba demand sing adu karino haiba aduni makhoina taliba demand asi ahanbada political autonomy haibadi separate administration natragana union territory ama piyu haibani ani shuba asidana land holding right makhoina lairiba mafam sing asi makhoigi mapa mapu sing aduna thamlamba lamni maram aduna makhoina lairiba mafam sing adugi owner makhoina oigani lairiba resource pumba asi makhoigini haibadu Indian constitution gi article 371 gi makhada protection pigadabani haiba asine masi makhoina lairuba mafam aduda phangba mahusagi oiba resource mayam adubu lawba yanaba amadi madubu extract tawbada kanagumba amatada kanaba pikhiba yadanaba haibadi mafam adugi oiba legitimate right adu makhoida lairubana state ki laingakta kanaba pikhidanaba honabagi thorang amasuni state government da pigadauba royalty sing adubu makoigi autonomous council bu oiro autonomous committee bu oiro pinaba state ta sungpi pidanaba forest ki royalty pumba adu state ta satkhidana tawrakpa aronba agenda amani ahum suba asida recognition of kuki history tradition and identity sok 1960 gi aswai sidagi manipur asida kuki sing asina aronba history ama sagalakli mitei gi thoram pummada makhoina napsinduna hanadagi yaurakpa leirakpa manabani haina semjin sajinba puari kaya ama inaba kanna honaraga lakli British ka kuki singa lan sokna ki haiba semjinba history amasu puthorakhi mafam khodimakta anglo kuki wargi centenary gate amadi monument sing lingkhatuna lakli lairik kaya amasu phongli masigi sajinaba history asi recognize tawhannaba matam kayagi mamangdagi makhoina honargasu lakli manipurgi official language oiriba nipan suba schedule da challiba meitei lon asi kuki maron dagi thangtharakpani meitei lon da makhoigi maron asi sada kundagina kunthra phawba yauri haina haijilli adubu masida khangdraba yadraba wafam amana manipur khaktangda kuki phurup asi kunma thoilai haina claim tawribani makhoi pumba adu tongan tonganba lon ngangnaribani makhoi sing asi tibeto burman group ki manung chanbana similarities mayam ama leiba taragasu makhoi gi grammar phonetics amadi vocabulary di khenaribani makhoi sing asi thadau maronda amaga pau phaunai tasengna haiba taragadi thadau gi maron asi metei lon gi chang asi aduki matik yawi makhoi gi lon sing asi da metei lon jamna yauriba asi ki maram asi makhoina manipur asida thunglakhiba matam aduda makhoi gi maron adu mapung phadabadagi mitei londagi puduna sijenabana maram oiraga ngangnaba yaba lonsing oikhibani makhoigi sanabi hairagadi citizenship haibadi makhoigi mapa mapu haktaktagi satnaraklaba ariba chatnabi amani maram aduna kuki sing asina leiba mafam sing aduda ningthaugi satnabi adum leigani makhoigi ningthaugi mathau adudi khul hena semba aduni mahaki macha sing aduna mayum hongduna anoba khul sembasi makhoigi pathang puthangdagi satnaraga lakpa ariba chatnabi amani maram aduna khullanauba semba haibasi makhoigi chatnabi amani haibadu Indian constitution na support taunaba pukhalakpani matau asum tauna makhoina anoba khul kaya ama semduna ningthauna ngaktuna makhoigi ariba chatnabi amani haiduna makhoina leiruba mafam sing adubu ningthauna mapuni khudimang adu mahakini haibasi recognize tawhannaba kuki sing asina kanna hotnaraga lakli matang swaisida yamna maru oiba aikhoina nainaningai oriba sina negotiation tawrakpada kuki sing asina phangkhiba yaba
ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯕꯨꯅꯤ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯄꯤꯕ ꯍꯥꯏꯕꯗꯨꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯗꯦ꯫ ꯅꯥꯒꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯁꯥꯎꯗꯔꯟ ꯅꯥꯒꯥꯂꯦꯟ ꯁꯦꯝꯕꯗ ꯁꯦꯟꯇꯔꯅ ꯌꯥꯗꯦ꯫ ꯉꯁꯤꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯗꯤꯃꯥꯟ ꯑꯁꯤꯃꯗꯤ ꯁꯦꯟꯇꯔꯅ ꯈꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡ ꯑꯁꯤꯅ ꯇꯥꯜꯂꯛꯀꯗꯧꯔꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯗ ꯑꯃꯗꯤ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯑꯁꯤꯗ ꯑꯍꯦꯟꯕ ꯑꯣꯇꯣꯅꯣꯃꯤ ꯄꯤꯌꯨ, ꯑꯍꯦꯟꯕ ꯂꯦꯖꯤꯁꯂꯦꯇꯤꯕ ꯄꯥꯋꯔ ꯄꯤꯌꯨ, ꯐꯟ ꯍꯦꯟꯅ ꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯇꯥꯔꯛꯏ꯫ ꯃꯁꯤꯗ ꯐꯟꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇꯒꯤ ꯄꯤꯗꯅ ꯁꯦꯟꯇꯔꯗꯒꯤ ꯗꯥꯏꯔꯦꯛ ꯄꯤꯍꯟꯅꯕ ꯇꯛꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩ꯫ ꯑꯗꯨꯃꯛꯄꯨ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠꯀꯤ ꯂꯩꯉꯥꯛꯄꯨ ꯀꯥꯟꯊꯣꯛꯂꯒ ꯍꯦꯛꯇꯃꯛ ꯑꯣꯇꯣꯅꯣꯃꯤ ꯑꯣꯏꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯗ ꯐꯟ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯕꯅꯤꯅ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯒ꯭ꯔꯦꯇꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯄꯥꯋꯔ ꯍꯥꯏꯕꯗꯤ ꯂꯦꯖꯤꯁꯂꯦꯁꯟ ꯁꯦꯝꯕ ꯉꯝꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯃꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯊꯧ ꯑꯣꯏ꯫ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯣꯇꯣꯅꯣꯃꯁ ꯕꯣꯗꯤ ꯑꯃꯅ ꯁꯦꯝꯕ ꯂꯣ ꯑꯗꯨꯕꯨ ꯁ꯭ꯇꯦꯠꯀꯤ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯅꯕ ꯌꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯄꯥꯁ ꯇꯧꯗꯕ ꯂꯣ ꯑꯃꯠꯇ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯆꯠꯅꯕ ꯌꯥꯗꯕꯅꯤꯅ ꯃꯁꯤꯃꯁꯨ ꯄꯨꯈꯠꯂꯤꯕ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯆꯠꯅꯕ ꯌꯥꯒꯗꯧꯕ ꯈꯟꯅꯒꯗꯧꯕꯁꯨ ꯃꯥꯟꯗꯦ꯫ ꯃꯔꯝꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯗ ꯑꯍꯦꯟꯕ ꯄꯥꯋꯔ ꯄꯤꯕ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠ ꯑꯣꯏꯒꯅꯤ꯫ ꯄꯤꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯤꯒꯗꯧꯕꯁꯨ ꯃꯥꯟꯗꯦ, ꯌꯥꯒꯗꯧꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯗ ꯍꯦꯟꯅ ꯄꯤꯕ ꯇꯥꯔꯒꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯁꯤꯡꯅꯕ ꯍꯥꯏꯕꯗꯨ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯥꯔꯇꯤꯀꯜ 371(c)ꯒꯤ ꯃꯈꯥꯗ ꯂꯤꯒꯦꯜ ꯒꯥꯔꯦꯟꯇꯤ ꯐꯣꯔ ꯂꯦꯟ ꯔꯥꯏꯠ ꯇꯥꯟꯕ ꯍꯥꯏꯕꯁꯤꯒ ꯅꯤꯡꯊꯧꯅ ꯈꯨꯟꯒꯤ ꯃꯄꯨꯅꯤ, ꯈꯨꯟ ꯑꯗꯨ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗꯨꯒ ꯔꯤꯀꯛꯅꯤꯁꯟ ꯄꯤꯕ ꯍꯥꯏꯕꯁꯤꯒ ꯑꯅꯤ ꯑꯁꯤ ꯃꯔꯤ ꯂꯩꯅꯩ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯁꯟꯗ ꯔꯤꯀꯛꯅꯥꯏꯖ ꯇꯧꯕꯗ ꯈꯨꯟ ꯑꯗꯨꯒꯤ ꯆꯤꯞꯇꯦꯟꯁꯤꯞꯄꯨꯁꯨ ꯔꯤꯀꯛꯅꯥꯏꯖ ꯇꯧꯒꯗꯧꯕꯅꯤ, ꯃꯗꯨꯗ ꯂꯦꯟ ꯍꯣꯜꯗꯤꯡ ꯔꯥꯏꯠ ꯑꯗꯨ ꯌꯥꯎꯔꯤ꯫ ꯃꯐꯝ ꯀꯌꯥ ꯑꯃ ꯍꯣꯡꯗꯨꯅ ꯈꯨꯟ ꯁꯦꯝꯕ ꯑꯁꯤꯁꯨ ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯕꯅ ꯈꯨꯟ ꯄꯪꯁꯦꯝꯗ ꯁꯦꯝꯕ ꯍꯥꯏꯕꯗꯨꯁꯨ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯑꯌꯥꯕ ꯄꯤꯕ ꯇꯥꯔꯛꯄꯅ ꯀꯨꯀꯤꯁꯤꯡꯒꯤ ꯗꯤꯃꯥꯟ ꯑꯁꯤꯃꯁꯨ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯨꯟꯅ ꯈꯟꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯂꯩꯒꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯁꯤꯗ ꯄꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯆꯧꯕꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯤꯕꯗ ꯋꯥꯒꯗꯕ ꯉꯥꯛꯇ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯀꯥꯟꯅꯕ ꯈꯔꯗꯤ ꯂꯧꯗꯕ ꯌꯥꯗꯕꯅꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯟꯗ ꯖꯁꯇꯤꯁ ꯐꯪꯍꯜꯂꯨ ꯍꯥꯏꯕꯔꯣꯝꯗ ꯅꯥꯊꯩꯅꯕꯁꯨ ꯍꯣꯠꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯟ ꯑꯁꯤꯗ ꯆꯩꯊꯦꯡ ꯅꯪꯂꯤꯕ, ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ, ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯅꯧꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯀꯝꯄꯦꯟꯁꯦꯁꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯌꯨ, ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯏꯔꯥꯡ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯊꯝꯕꯤꯌꯨ, ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯁꯣꯁꯤꯌꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯪꯅꯕ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯃꯁꯨꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯃꯈꯣꯏꯅ ꯇꯥꯜꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯑꯃꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯀꯣꯅꯣꯃꯤꯛ ꯄꯦꯀꯦꯖ ꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯀꯣꯟꯕꯒꯤ ꯑꯍꯨꯝ ꯑꯁꯤꯃꯗꯤ ꯄꯤꯊꯣꯛꯄꯗ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅ ꯑꯋꯥꯕ ꯂꯩꯔꯣꯏ, ꯃꯊꯥ ꯁꯥꯔꯣꯏ꯫ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕ, ꯉꯥꯛ ꯁꯦꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯐꯪꯈꯤꯒꯅꯤ꯫ ꯃꯁꯤꯃꯛꯅ ꯀꯨꯀꯤꯁꯤꯡꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯂꯣꯏꯒꯗꯧꯕꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯃꯔꯩ ꯃꯔꯥ ꯑꯁꯤ ꯍꯦꯛꯇ ꯂꯥꯛꯀꯅꯤ꯫ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃꯗꯤ ꯑꯗꯨꯝ ꯄꯨꯊꯣꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯛꯈ꯭ꯔꯕ ꯒ꯭ꯔꯦꯇꯔ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯒꯤ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯩ꯫ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯗ ꯀꯨꯀꯤꯖꯣꯒꯤ ꯂꯩꯔꯤꯕ MLA ꯃꯁꯤꯡ 10 ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯕꯤꯅꯕ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ ꯃꯁꯤꯡ 2ꯗꯒꯤꯅ 3 ꯐꯥꯎꯕ ꯍꯦꯟꯅ ꯍꯦꯟꯒꯠꯄꯤꯅꯕ ꯇꯛꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯃꯛꯄꯨ ꯃꯁꯤꯒꯤ ꯃꯪ ꯑꯁꯤꯗꯤ NRC ꯑꯁꯤꯅꯕꯨ ꯇꯁꯦꯡꯅ ꯑꯔꯥꯟ ꯑꯍꯣꯏ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯊꯟꯇ ꯃꯁꯥꯅ ꯑꯗꯨꯝ ꯀꯦꯟꯖꯈꯤꯒꯅꯤ꯫ ꯃꯁꯤꯗ ꯀꯨꯀꯤ ꯗꯣꯃꯤꯅꯦꯇꯦꯗ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯗ ꯂꯩꯔꯝꯕ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡ ꯑꯁꯤꯕꯨ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕ ꯇꯥꯔꯒꯗꯤ, ꯃꯁꯤꯕꯨ ꯉꯝꯕ ꯇꯥꯔꯒꯗꯤ ꯆꯤꯡꯗ MLA ꯃꯁꯤꯡ ꯍꯦꯟꯒꯠꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯕꯒꯤ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯊꯪꯒꯤ ꯃꯤꯇꯤꯡꯗꯗꯤ ꯂꯥꯟ ꯇꯧꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯕ ꯋꯥꯐꯝ ꯑꯃꯗꯤ ꯄꯥꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯩ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯆꯨꯝꯕ ꯑꯗꯨ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯁꯟ ꯑꯃ ꯁꯦꯝꯗꯨꯅ ꯊꯤꯒꯠꯍꯟꯅꯕ ꯑꯃꯗꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯕు ꯈꯪꯗꯣꯛꯅꯕ ꯑꯃꯗꯤ ꯏꯃꯤꯗꯤꯌꯦꯠ ꯔꯤꯂꯤꯐ ꯄꯤꯅꯕ ꯈꯟꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯁꯦꯟꯇꯔꯅ ꯂꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤꯗ ꯁꯦꯔꯥꯟꯅꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤꯗꯅꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ CSOꯁꯤꯡ, ꯏꯃꯥ ꯏꯕꯦꯜꯁꯤꯡ, MLAꯁꯤꯡ, ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯃꯒ ꯌꯦꯡꯊꯤꯅꯕ ꯑꯃꯗꯤ ꯍꯨꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯣꯛ ꯆꯨꯡꯁꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ꯫